मणिपुर टॉप चैनल की मैकैदी की मरुएबी इपाउसिंग म्याम थमजरी अहानबदा कोकिलन फेसबुक पेज ता नगा सिंग वार्निंग तौरखिब वाफम केस ओन येनिंग द फोंदोरखली हेलो नेबर्स नगा हाइना गिनिट हाउकिप कौबा अमना कुकीलन फेसबुक पेज ता नगा सिंग द मैते के कुकी लान सोकनाब लोयरबा मतुंगदा नगा सिंग पामलबदी कुकी अमुक लान सोकनासि हाब वाफम अमा वायरल ओइरखलिब मणिपुर की सिंग द खुंदामिनरिब सिंग मिसिंगना लुमना लौबीदनबा अपल तौरखली लोयना कुकीलैंड फेसबुक पेज ता फोंगलक्लिब वाफम असिबु यानिंगदबसु फोंदोरखली फेसबुक पेज असिदा फोंगलिब आर्टिकल असी अमगा अमगा येंगथिना हननबा होनबा आर्टिकल अमने हाइना केस ओ जनरल हेडक्वार्टर ना फोंदोकलदुना आर्टिकल असिना मरम ओइरगा नगा अमसुम कुकीसिंग मरक्ता कांगलुक इरांग थोलकनबा सिलि नगा इसिल इनाउ सिंगना गेन हाउकिप की आर्टिकल असिना असावबा पोकननबा मरम मोइरि आर्टिकल असिमक नगा अमसुम कुकीसिंग मरक्ता खुथोकना हननबा पनमदा थादोरकपनि हाइना केस ओना लवी अदो केस ओ गी मैकेदिगिदि कुकीलैंड फेसबुक पेज फोंदोकलिबा माफम लुमना लौदि वाफम लुमना लौदि कनागुमा मरनाई ओइजब थीबा मियोय खरना थादोरकप आर्टिकल ना लवी अदुबा हौजिक ओइरिबा स्टेट की फिबम मसिदा कांगलुक इरांग थोकपा याबा मवोंगदा पाउ थादोरकपा सि केस ओना लाइन लौदि मरम असना करी मरमदगी कांगलुक इरांग थोकपा याबा वरोल सोशल मीडिया रा थादोरकलिबनो हाइबदो थिजिनबा होरि केस ओ गी ब्रांच खुदिमक्ता गिनेट हाउकिप हाइरिबा मियोयसी मस खांदोकनबा थीबा याबा थिरि अदुबो हाउजि फावि ओइना कुकीजो कम्युनिटी मरक्ता गिनेट हाउकिप हाइबा मियोयसी फांगमंगमद्रि अदुबो कांगलुक इरांग थोकपा या मवोंग आर्टिकल थादोकलिबा कांगबु अदुबो केस ओ गी मैकेदी अकन मवोंग कनेम तवी अहानबी ओइना थिजिनबदा आर्टिकल इरिबा मियोयदुना कुकी सिंगी सगै अमगी मिंग सिजनरगा मियामबो लाना लमजिंगनबो होनरे हाइबा असीमा खंगले मरमदी हाउकिप हाइबा मिंग सिजनबसिना थावोंग असि कुकी सिना सथबा माननबो होनबनि हाइबसि मयेक सेंगले हाइदेनसु पाउसदा मखाताना फोंदोरकली अतोपा पावमना म्यांमारदगी मिजोराम फावबा लाइनुंग हुलगा ट्रक पुरखिब यामलब ट्रक फारे इंडिया मतम सुपद इलीगल इमिग्रेंट्स की मयुक्त लई MEA म्यांमार की मिजोराम फावब लाइनुंग हुलगा ट्रक पुसलखिब यामलब ट्रक इंडियन सिक्योरिटी फारे मरद मिनिस्ट्री ऑफ एक्सटर्नल अफेयर्स की स्पोकपर्सन रणधीर जसवाल इलीगल इमिग्रेंट्स तोान तोान मखल की ऑर्गेनाइज क्राइम सेनब मतम सुपद लेबासना इलीगल इमिग्रेंट्स की मयुक्त लई हाइन फोंदोखरे ऑफिसर लोब पावमन हाइदिबना म्यांमारोमदगी लेबासद यामलब ड्रग लेप्तना पुसलक्लिबसी थिंगनबा इंडो म्यांमार बॉर्डर असम राइफल्स याउन सिक्योरिटी फोर्स ना अकन ममोना ngak सेलबसु ड्रग स्मगलिंग सथरिब थबक थोंगसिंग असि यामना सिंगनगाय अम ओइरखलि हंदक यामना थमोय सुनै होइबा थाउदो अम होइना म्यांमार की मिजोराम फावब ड्रग स्मगलर्सिंग लाइनुंग तौदुना अचौब टनेल सेमलग यामलब ड्रग्सिंग पुसलकपदगी डायरेक्टोरेट ऑफ रेवेन्यू इंटेलिजेंस DRI ना माय पाना फोकत ngomkhre म्यांमार की मिजोराम फावब लाइनुंग ड्रग पुथोक पुसिन तौनबा लाइनुंग सेमलिबसी ड्रग फावब फावरग सतपि हौखिब जनवरी 18 डायरेक्टोरेट ऑफ रेवेन्यू इंटेलिजेंस ना माय पाना सतखिब ऑपरेशन दा असम अमसुम त्रिपुरादगी लुपा करोड़ 30 की बिल ओइगदबा मेथाम्फेटामाइन टेबलेट की जी 30 मी अहुंगा कोनन फोटखि मेथाम्फेटामाइन टेबलेट की जी 13 असम की कसा डिस्ट्रिक्ट की दोबन मार्केट के दुगा जनवरी 10 त्रिपुरादगी मेथाम्फेटामाइन टेबलेट की जी 3 फोटखि ड्रग्सिंग की डैशबोर्ड मनुंगदा हापलग पुरमने ड्रग्सिंग कोनना फारब मियोइसिंग वोहंगपोंग सथबदा यामलब ड्रग्सिंग म्यांमार की मिजोराम फावबा टनेल मनुंगदा फावदुना पुरकलगा असम अमसुम त्रिपुरादा पुरखिबनि हाइबा खंगमखिबनि हाइरि मरक्सद मिनिस्ट्री ऑफ एक्सटर्नल अफेयर्स की स्पोकपर्सन रणदीप जसवाल ना हाइबदा इलीगल इमिग्रेंट्स असि तोान तोान मवोंगी ऑर्गेनाइज क्राइम सिंग मरी लेनबना लेबासिना इलीगल इमिग्रेंट्स की मयुक्त लई हाइरि रणधीर जसवाल फोंदोखिब वाफम मणिपुर की MP लैसेम सनाजाउबना असिगुंबा इंडिया गवर्नमेंट की फिरेब असि तराम ओइ मणिपुर याउन लेबासगी नॉर्थ ईस्ट स्टेट सिंग इलीगल इमिग्रेंट्स सिंगना प्रॉब्लम क्या थोली मरमदुना हाइरिबा फिबम असि लाक्सिननबा आयरन हैन अमना दिल तौगदबनि हाइकेनसु पाउसद मखाताना फोंदोरकली अतोप पावमना चेन्नई कुकी नुपी अमा गुली योलंबगी फारे आइन की वांगबद सुचामपुरी कुकी नुपी अमा चेन्नई पेन किलर टेबलेट योलंबी मराल तमिलनाडु पुलिस फारे पुलिस की पाव की सुचामपुर डिस्ट्रिक्ट की सिंघात की
Bunglai Sung Allies Rebecca Sei Kuntra Kobi Nupi Asidagi painkiller tablet lising ni panga sama madi seloina lupa lising amag satru ko yang kay fokat pangamli Chusampodigi Kuki Nupi asina Tependadols hydrochloride haiba painkiller si ain kaina senagi mapam kyar yolamani ain yadab mongna drug oina sejinaba painkiller sing yole habigi pau phangmadigi Tamil Nadu police na special team ama semduna Thiruvanimiyur police station ki inspector amana lusing but team amana nupi asigi satok sena tuna lakhi aduga tungda nupi asi drug ko na fort kibani koki nupi asina mana yoli drug adu online ki kuthang na lairaba matung courier na maki laifam da thilaglaba matung sena gi mafam kya da yolamani pharaba nupi asi local court amada puthulaba matung makhata na thijinna na bagi dama police custody rima laukthakre ani su paus ta makhata na phungdokli Atopa Pom Republic Day ga mari lainana PSM amasum MSM phangada police officer yauna nipan gi maming lathokre Humdra ga taruk suba Republic Day thorang ga mari lainana President's Police Medal for Distinguished Service PMS amasum Medals for Meritorious Service MSM gi award phangada Manipur police officers gi maming lathokre Manipur police ki sirola mana haibana CIDSB की Deputy SP Surakhaibam Radha Narayana President Medal for Distinguished Service CIDSB की Inspector Laisram Sawa Force IRB की Zamandar Naurem Shailendra Imphal West की SI Surakhaibam Santosh MPTC की Zamandar Khaidem Chandra IRB की Halbidar Lenpukom IRB की Riflemen Lamthian Songloi amasum Imphal West ki ASI athokpam Tel Singhana Medal for Meritorious Service ki mana phanglagani haidena su paus ta makhatana palakli atopa pawmana sarkar sina humanity na mang tharaga thabak tawri department na PWD singda priority piraga thabak tawgadabani chief minister aikhoi miyoiba khudimak samana isora semlak pangaktani kana su asu engam yawning manate lebak tamlamba ngaktani he wapum phungdokli State the BJP nulusing was Sakar Hek Lapatigi, later light amasum asun anasing Yanga humanity na mang Tarak Tabak Tawdun Laki, Kanaso Aswangam yoning Banatia Dubo, Lebak Tamlambang Actani, Mueva Kudimak Mane, Social Welfare Department as Peoples with Disabilities, PWD Singda, Priority Period Tabak Tawgada behind State Commission for Person with Disabilities, SC. PD Composite Regional Center for Skill Development Rehabilitation amasum Empowerment of Person with Disabilities CRC Manipur na puna sinduna ngasi CM Bangalore haksangi phibam tongalaba miyoisingda state of the art electric and motorized wheelchair yenthokpagi thorm minister N Berena phongthokri se minister na makhata na hakibada BJP lenga sine hek lakpadigi miyoibigi minung CM azim humanity service ta mang tharaga thabak tawduna lakli Sotraba Muising Masum Haksangi Pibam Tongalaba Muising Yefanaba Tabak Tormasum Skim Kya Leptana Pekali Shia later with the laying Mungamdana Lady Singidamak CM Heisti Haudokre PWD Singuinus Tada Lupa Lissing a Magasonga Lissing a Magasonga Gisang Namating Piri Kanaso Aswangam Yauna Puning Manati Laibagna Tamlapung Actani Kadigumakanda Imungi Muisingna Polum Kyapu Yorapana Highway the Bawa Pau Son by Yaudavanati, Asol announcing adu Karima the Tobangam was a target sent from Krata where was Mating Wena Bahiduna, Sakarshina, Heklak with the PWD singing in a Tadalupa, listening a Magasonga, listening a Magasonga Mating Piri. Instead of the lady by PW singing Masinga Sipuna, listening and Kaganipan Songaga, whom Fuganipani, letting Lesutam live students with disabilities in the Lupa listening Nipan Piri. Miyoi bai bisi swinging I can amata yaudi, asol anasing yengsin bai bisi equigi tony, Sasan pai bisingi daitani, disabled singuina bus tongbada, free the Kudung Saba Pidi, awana tarabasing amukta loina cover to Gamdabadi, adubo ayamana, Sakargi lady beton to one scheme kutang the mating piri, Yefuna Tauriba Kayasi Kangfam Tui, Taubimal Kang Dabadi Ishoniare. PWD sing hingbagi lambi pinaba kadai da makhoi gumba miyoi sing leibigi haibadu thidok tuna mating pinaba social welfare department na honagadabani planning department yauna tuan department sing gi makhada makhoi gi punsi meng phaganaba tengbang sing pibi hai masida social welfare department na hena miyeng sang duna thak tawgadabani hai khena so paus da makhatari atopa paw Manipur narco terrorist emergency lakhokadabani kokomi Coordinating Committee on Manipur Integrity Kokomi ki Maikidigi Myanmar amasum India lona bangam khaida aronba
underground tunnel ama lei haiba report ama tholakliba sida nongnangba phongnaduna tunnel asi Myanmar gi India gi ngamkhai manungda drug pusilangna ba hiramda sijinaba natana atai afaba hiramda sijinaba gi maram amata leiti maram asina Bharat Sarkar na hiram asida thijinduna awangpok state pumbada narco terrorist emergency laukhuktuna hiram asida akanwa miyeng sangduna thabak paikhat piu hari Kokomi gi maikei gi makha taraduna sarkar gi maikei gi aronba tunnel gi wapum sida chap chaba phireb ama lodaba tarabadi tungda phattaba phal kya laktuna Manipur si awangpok state pumbada mara satlandana gi mapam ama oirakpi maram asina hiram asida akaknaba matam thamduna center amasum state government anina thabak lokhatlu aronba tunnel ama semduna Myanmar gi pot honjilakpa sida Manipur Mizoram amade Myanmar gi sin state ki narco terrorism ga madi lainaba sakti laiba khutkan pangan ba miyoi sing yaubra haiba ningtina thidokadabani athubuda underground tunnel adu thugaiba ga loinana atopa ain kaina drug amasum khusu khulai pusilakpu yaba pambai sing laibra haibadu thidokadabani Bharat Sarkar gi maikei gi Manipur geopolitical amasum narco terrorism na Manipur gi wathu asi ohelakpani haibadu lauthu loinana Madubu thengna ba matik saba thabak lakhotadabani hauzik oiriba phibam masit laibaki security da singnaba mani masi awang nongpok ki yellow mi khudingmak ta khudong thiningai oiba khongthanga mani Manipur gi yellow mi singna matam kuirabagi mamangdagi mapan gi khutchangduna tunnel hutpigi thabak sathari haibigi singnaba lairakhi handak tunnel phawba sisinaduna drug na singu pusilakpugi khudam phangba sina Mizoram amasu Myanmar gi sin state gi tunnel gi thaba asida shakti lairaba miyoi sing sienare haibadu mek senglabani matang asida Bharat Sarkar na usinadana aranba tawbosing kankatuna lairagadi laibaki security ka helaktuna nongmudi awanong pok apunba mai horakye Manipur ba mara chalhanda ba haibasi malem gi mamang India gi mai khuba mani hausu Manipur thokli bo wathok asi Union Home Minister Amit Shah na isam samba kangluk irang oina unna bahunari basi maram sadi thokli bo wathok asi narco terrorism amati geopolitical gi khut yawi haibasi Union Home Minister amadi ma ki team member Kiren Rijiju na khangbasumi miyam gi platform sing da Manipur gi wafam munna khangdana wang pangang da ngang da ba phai haidena su paus da makha tana phongdorakli makha sa tharak poina panam paksi dana sumna phongli Manipur's National Voters Day gi thoram pangthokre uksiel singna bot thadari ba makhi afaba mihut khan mangangani Chief Secretary Nothing like voting I vote for sure haiba thim da laiwa asigi mafam pumbada pangthokna bagum Manipur su ngasi taraga manga suba National Voters Day 2025 thoram lamphel da laiba Chief Electoral Officer gi CEO office yauna district headquarters sing da pangthokre mapung oina Lamphel Path Leiba CEO Manipur Office ta pangthokiba National Voters Day 2025 thoramadada Chief Secretary Prasan Kumar Singha DGP Rajiv Singha amasum CEO Manipur Pradip Kumar Johana President member oina saruk yakhi thoramadugui manungsana sahi taragani pan mapung phaduna nauna electoral roll da yauraba voter singda EPIC card amadi base sing khudol tambaga loinana masagi sei chama helaba voter singbo asumbu khudol sing piduna ikai khumna botki Thauramadu systematic voters education and electoral participation sweep campaign gi photo exhibitions ama Chief Secretary Prasan Kumar Singhan hangdokpaga loinana nothing like voting I vote for sure haiba thimda online pangthokiba ase competition gi makok mathang takraba singda sumana pi duna puning thothi Thauram ga mari lainana wangang laduna Chief Secretary Prasan Kumar Singhan haukiba sahi ahumari sida laiba sigi oina voter masing da khenaba kya o phangi Levasi goina voter crore maudraga mapan hele masimaki atop levakia magi mi singdagi India gi voter na masing hele asuk yamla voter masing asina sap manab niyam da vote thadaduna election counting numita vote haidok pangamba si saphok saningai ni hairibasi USA da phaw ngamdribana ki India gi electoral roll si yamna authentic oiba document ni haiba wafum thamladuna magna hai masina improve tawduna laklaba amadi lewasigi yamna accurate oiba data ni voters singna puksel singna vote thadariba makai afaba mihut khanduna tungi khunai sengba tawribani masigi mari lainana Chief Electoral Office ki staff singna su kana honaduna punna thabak tawminarabadi chakhotpa khunai ama soidana oigani haibagi thajaba Chief Secretary na thamki taraga manga suba National Voters Day 2025 thoram district administration singduna ngasi district headquarter khudimakta su mapung phana pangtokhi Losilak point attend akpa pawmana National Games ta saruk yaruga da basanaroi singda CM nage proposal pikre National Games ta gold medals larok laba singlenga ki thabak pi na cabinet na warep laure Chief Minister
Uttarakhand pangthokadoriba 39 National Games ta saruk yagadaba Manipur gi sanaroi amadi official singda Manipur gi Minister N Berena yepa pausal pibigi thoram amanga si Babopara da leiba CM Secretariat ta pangthokre National Games ta gold medals phangduna mai paklaba sanaroi singda lenga ki thabak pinaba handak Tamenglong da phamkiba cabinet mifamda warep lawba lairi haina Chief Minister N Berena phongthokre pangthokadoriba National Games asida Manipur gi oina sanaroi samri romna tungan discipline taraga mapan saruk yagani loinana official humdraga taruk susatkani haidi Youth Affairs and Sport Department amasu Manipur Olympic Association sinduna pangthokiba thoram aduda saruk yaraduna CM Berena sanaroi amadi official singda yepa pausal piraduna hai Manipur thokliba sai ama makhai helaba irang asina kudong sadaba kya piri irang asigi nungaitaba kya lairabasu khudimak thengnaduna mai pakpa ngamlakpa adu asengba mai pakpani awaba kya thengnarabasu pikraba Manipur asi sanaroi singamadi art and culture na malemna saktatuna lakli lenga asina su sanaroi singi pungning hanthadana ba hona pham thokpa khudima hotnari haki se minister na makha tardun hai India pumbugi army officer leibada per capita gi oina gengbad Manipur na heliba simak yamna sakthok saningai ni aikhoi gi haithoi singthoi bising asi khangduna thengthang kyarak lamdam asidigi mabuk phawba mabuk phattaba mioi singna insinbadagi sendana namthaduna thamna bo honaramani adugumlaba namthana bo hona bising adu ngasidi leitri loinana National Games ta mai paulaklaba sanaroi singda lenga gi thapak pinaba hanak Tamenglong da phamkiba cabinet mi phamna warep lawba leire haina su paus ta makhatana phongtokhi sport ki infrastructure da so thapak khara leiriba sisu lenga na leptana sogoli hairaduna sanaroi singda thaksi khaksi haibisi khwaidigi maroi oja guru masak khangna thaksi khaksi khangna chalabadi soidana mai pakani loinana sanaroi ama oina ningana basu leigano amadi official singbusu mirai batawano official amadi ko singna sanaroi ama semna bohona bada awa ana thidana kathoktuno honari bangaktani sport aigi magi naidana aikoi kudima hotna phamthui state asida kumja English ngam samapan ga mawdra ga mapanda National Games pangthokre ba wafam sapongdoki duga tadana sumna myam na thamjaram ge hauji koina di myam paus matang solution jarage masu myam pun no update ngamina si